ꯉꯔꯥꯡꯗꯤ ꯑꯩꯗꯣ ꯈꯔ ꯊꯦꯡꯅꯁꯨ ꯇꯨꯝꯃꯦ ꯑꯗꯨꯒ ꯉꯁꯥꯏ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯩꯗꯣ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯁ ꯀꯣꯛꯀꯁꯦ ꯉꯥꯎꯔꯖꯥꯠꯅꯤ ꯏꯕꯦꯝꯃ ꯑꯩꯁꯦ ꯐꯣꯟꯁꯤꯅꯅꯦ ꯐꯣꯟꯁꯤꯁꯨ ꯑꯝꯇꯪ ꯄꯥꯏꯒꯨꯝ ꯇꯧ ꯑꯁ ꯅꯨꯄꯥ ꯉꯥꯛ ꯇꯧꯔꯛꯀꯗꯣꯏꯔ ꯈꯪꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯏꯃꯥꯅ ꯃꯔꯣꯟ ꯑꯃ ꯊꯕꯛ ꯇꯧꯋꯣꯅ ꯑꯝꯇꯕꯨ ꯂꯣꯏꯍꯧꯔꯦ ꯏꯕꯦꯝꯃ ꯑꯩ ꯏꯁꯧ ꯂꯥꯡꯉꯦ ꯑꯩꯁꯦ ꯌꯥꯝ ꯇꯟꯗꯅ ꯊꯣꯛꯂꯛꯏꯅꯦ ꯑꯦ ꯀꯩꯅꯣ ꯅꯪꯗꯤ ꯗꯥ ꯔꯥꯀꯦꯁꯁꯨ ꯈꯪꯅꯗꯥꯏꯅꯦ ꯑꯁ ꯃꯥꯗꯤ ꯑꯩꯅ ꯈꯔ ꯄꯥꯈꯣꯟ ꯁꯤꯟꯅ ꯌꯥꯏꯅ ꯀꯣꯏꯕ ꯋꯥꯅꯤꯗ ꯃꯁꯛꯇꯨꯒ ꯌꯥꯝ ꯍꯩꯅꯗꯦꯗ ꯃꯥꯗꯤ ꯑꯁ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯃꯤꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯉꯥꯡꯉꯤ ꯍꯩꯃꯥ ꯅꯪ ꯊꯥꯖꯗ꯭ꯔꯤꯔꯣ ꯑꯁ ꯃꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯈ꯭ꯔꯕ ꯃꯤꯁꯤꯗ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯁ ꯌꯥꯔꯦ ꯇꯧꯔꯅꯨ ꯁꯨꯝ ꯉꯥꯡꯅꯕꯁꯤꯗ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯁ ꯉꯥꯏꯈꯣ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯁꯦ ꯇꯧꯔꯣ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯤꯁꯤꯕꯣ ꯑꯦ ꯊꯣꯏꯕꯤꯅꯤꯅꯦ ꯍꯜꯂꯣ ꯊꯣꯏꯕꯤ ꯍꯥ ꯀꯥꯏꯗ ꯑꯩꯈꯣꯏ ꯁꯣꯝꯒꯤꯗꯣ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯀꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯌꯦꯡꯉꯨ ꯏꯕꯦꯝꯃ ꯅꯪ ꯊꯥꯖꯗ꯭ꯔ ꯌꯦꯡꯉꯨ ꯊꯣꯏꯕꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯒꯦ ꯆꯠꯂꯣ ꯌꯥꯔꯦ ꯅꯁꯛꯇꯣ ꯌꯦꯡꯒꯦ ꯉꯥꯏꯈꯣ ꯏꯃꯥ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯁꯥꯎꯔꯤꯗꯣ ꯃꯣꯏ ꯉꯁꯤ ꯃꯣꯏ ꯃꯥꯒ ꯈꯔ ꯈꯟꯅꯈꯤꯕ ꯁꯥꯎꯅꯨꯀꯣ ꯑꯩ ꯐꯖꯅ ꯆꯠꯂꯒꯦ ꯑꯁ ꯗꯥꯊꯣꯏꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯂꯥꯛꯇꯧꯕ ꯑꯩꯅ ꯉꯥꯏꯔꯤꯁꯤꯗꯤ ꯀꯨꯏꯔꯦ ꯑꯁ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯂꯥꯛꯇꯧꯕ ꯑꯩꯗꯤ ꯄꯥꯈꯪ ꯁꯔꯤꯅꯤ ꯑꯩꯗꯤ ꯄꯥꯈꯪ ꯁꯔꯤꯅꯤ ꯀꯥꯂꯣꯏ ꯇꯨꯏꯜ ꯇꯝ ꯑꯩ ꯂꯥꯛꯑꯦ ꯐꯝꯃꯣ ꯑꯩ ꯌꯥꯅꯤ ꯑꯗꯨꯝ ꯂꯦꯞꯄꯒꯦꯗ ꯑꯁ ꯌꯥꯔꯦ ꯀꯣꯛ ꯐꯝꯃꯣ ꯐꯝꯃꯒꯦ ꯀꯩꯅꯣ ꯑꯗꯨꯛꯌꯥꯝ ꯊꯦꯡꯉꯤꯗꯨꯅ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯇꯧꯔꯤ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯀꯣꯜꯂꯤꯛ ꯐꯦꯡꯉꯨꯕ ꯑꯦ ꯅꯣꯏ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯑꯁ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯅ ꯑꯗꯨꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤ ꯏꯔꯣꯜꯂꯦ ꯅꯪꯅ ꯂꯣꯜꯂꯤꯔꯣ ꯎꯝ ꯃꯔꯝ ꯌꯥꯝ ꯃꯣꯛꯏ ꯅꯪꯗꯤ ꯀꯩꯅꯣ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯗꯨꯕꯨ ꯋꯥꯁꯨ ꯈꯔ ꯉꯥꯡꯉꯨꯗꯅ ꯁꯤ ꯑꯩ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕ ꯂꯣꯛ ꯊꯨꯡꯕꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯑꯣ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯇꯧꯔ ꯂꯩꯌꯦꯕ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤ ꯀꯅꯥꯅꯣ ꯍꯧꯅꯩꯁꯤꯕꯣ ꯃꯁꯤ ꯂꯩꯔꯝꯃꯣ ꯃꯁꯤ ꯑꯩ ꯇꯧꯒꯦ ꯑꯁ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯑꯩꯗꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯨꯄꯥ ꯎꯅꯔ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯑꯁꯤꯗ ꯃꯤ ꯂꯥꯛꯍꯧꯔꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯀꯅꯥꯕꯨ ꯂꯥꯛꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯗꯥ ꯂꯩꯔꯦ ꯊꯨꯅ ꯂꯥꯛꯑꯣ ꯑꯁ ꯆꯠꯂꯣ ꯑꯁ ꯀꯩꯅꯣꯍꯦ ꯃꯤꯗꯩꯁꯦ ꯀꯃꯥꯏꯅ ꯆꯠꯍꯟꯗꯣꯏꯅꯣ ꯌꯥꯏ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯍꯥꯏꯔꯝꯃꯣ ꯑꯁ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥ ꯎꯅꯗꯅ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁ ꯅꯨꯄꯥꯗ ꯌꯥꯝ ꯍꯩꯅꯗꯤ ꯅꯪ ꯀꯣꯏꯅꯩꯅꯤ ꯑꯗꯨꯕꯨ ꯀꯩ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯕ ꯃꯁꯛꯇꯣ ꯍꯣꯃꯣ ꯃꯥꯟꯃꯟꯒꯦ ꯑꯁ ꯏꯕꯦꯝꯃ ꯅꯣꯏ ꯑꯥꯒꯤ ꯏꯝꯐꯥꯜꯒꯤꯅꯦ ꯐꯣꯔ ꯀꯥꯞꯄ ꯒꯨꯂꯤ ꯆꯥꯕꯗꯣ ꯀꯣꯏꯗꯣꯏ ꯁꯔꯨꯛꯅꯦ ꯃꯃꯥꯏ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯑꯗꯨꯅ ꯐꯠꯇ꯭ꯔꯥ ꯑꯦ ꯗꯥ ꯔꯥꯀꯦꯁ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯩꯁꯦ ꯊꯣꯏꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤꯒꯤ ꯃꯣꯏ ꯁꯥꯏ ꯂꯥꯏꯔꯪꯒ ꯆꯠꯂꯨꯕꯅꯤ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯅ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯈꯪꯉꯦ ꯊꯕꯛ ꯁꯨꯔꯝꯗꯥꯏ ꯂꯧ ꯍꯣꯜꯂꯝꯗꯥꯏ ꯑꯗꯨꯝꯕꯗ ꯀꯧꯔꯛꯄ ꯑꯣꯏꯅ ꯇꯧꯔꯅꯦ ꯑꯁ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯅꯪꯁꯨ ꯍꯣꯔꯦꯟꯅꯦ ꯐꯖꯅ ꯎꯅꯔꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯎꯅꯐꯝꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯎꯅꯔ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯗꯧꯅꯤ 그만 좀 누가시다. ꯀꯩꯀꯩ 하오이. ꯑꯁ ꯈꯪꯗꯦꯗ ꯅꯣꯏ ꯁꯥꯏꯁꯦ ꯂꯧꯕꯨꯛ ꯅꯨꯡꯒ ꯁꯝꯃ ꯂꯥꯛꯄ ꯑꯗꯒꯤ ꯕꯦꯛꯁꯤꯁꯨ ꯈꯔ ꯇꯣꯡꯕꯀꯣ ꯕꯦꯛꯁꯤ ꯇꯣꯡꯕ ꯄꯩꯁꯥꯕꯨꯗꯤ ꯅꯠꯇꯕ ꯑꯇꯩ ꯉꯥꯛꯇ ꯊꯣꯏꯕꯤ ꯀꯥꯅꯣ ꯁꯤꯕꯣ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯇꯥꯃꯣꯅꯦ. ꯀꯅꯥꯁꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯃꯣꯅꯦ. ꯃꯁꯛꯅꯦꯅ ꯏꯃꯥꯏ ꯅꯨꯡ ꯃꯟꯒꯦ. ꯗ꯭ꯔꯦꯁꯅꯤꯅ ꯀꯩꯅꯤꯅ ꯁꯛꯅꯤꯅ ꯉꯥ ꯁꯦꯞ ꯃꯥꯜꯂꯅ ꯁꯤꯕꯣ ꯀꯥꯏꯗ ꯃꯤꯅꯣ ꯁꯤꯕꯣ ꯃꯤꯁꯨ ꯀꯔꯤ ꯃꯥꯟꯗꯦ. ꯀꯔꯤ ꯑꯩꯕꯨ ꯉꯥꯁꯦꯞ ꯃꯥꯜꯂꯦꯕ.
ꯄꯨꯅꯞꯆꯣ